manipurnews.channel မယမတရမ်ဥစရီလွိနေငစီကမရပပေါပီဂျရီအာန်ဝဒသာဘလချုံမတခိဘနာအနိစကန်ဒဘစင်းနတမ်သီနဖူရမတုံဟတိုလမ်လေသာစီကတရမရိကနမီဒန်ဒသာဘလချုံမတခိဘနာအနိစကန်ဒဘစင်းနတမ်သီနဖူရမတုံဒဟတိုလမ်လေဟရီ presna phang pa amana hai mioi ani adu sakang da basing aduna tamthina phuraga siramlani khanbadagi thawal district ki manung chana leiba hairo haitu pokpida hodoklambani thodok aduda choklaba mioi ani adudi nepram sujarkanta sei kuntare apopa n robin amasung okram roba sei kuntare apopa o devananda kawi makoi animak langathel mamang lekai dagini makoi ani hojik hospital la kanari hairi thodok aduga mai lena ngasi langathen gi mera pai bi amadi club singna sinduna langathen yumjaw manbi chingda pangthokiba pawgin pham amada mahengbam ibm sa kobi maira pai bi amana hai tha sikitara mai da gaura chera bunumit kamai lena makoi ani hairo haitu pokwi da thabal chongba sakibani makoi ani adubu tamthina phuraba matungda siri kanbadagi utoklambani lekai adumaki mioi kharana thenabadagi hospital da pukalaktuna hojik laikanaribani makoi ani tamthina sokibana maram oiraga hojik ras medicity da makata na laying tathari todo ase kanana karigidamakta tatharambano haiba chapchaba khambang ngamdrabasu jingnabadi lei police na satharakpa investigation da mai marale mioi sing adu phagatpa ngamnaba hero ki club maira pai bi amadi miyamna mateng pangbiyu mai lenaba singna marale basing phagatuna phangom tokpa jerak pidrabadi khoisawnarba miyamna makal maka kya gi khongjang changsalagani haina su mahangna makata na phongtorakhi makata update ama cookie loop singna Myanmar border fencing gi damakta lam pithoktana ba khan kare tongan ba cookie phuruki loop singna more border town da leiriba miyamda Indo Myanmar border fencing gi damakta lam pithoktana ba kan kre hairi Deccan Herald gi report amana hai cookie gi taruk lomna tha sigi tara mari da more da leiriba miyam da lam pithoktana ba khangaladuna kari gumba border sambal khabi thabak asi mapung phana pakhat krabadi cookie singi punsirol amadi nak chawna sinaragani haina photol lamki hairi cookie sing asi illegal immigrant singni hai basi yumpham yaudabani haina su cookie loop sing aduna photol lamki hairi cookie organization singi appeal asina maram oiraga union lengakna mamkai sambal khabi thabak pakaliba asi sida chawna airpe oirakpa yana leiri ningsingba yawadi union lengakna mamangda kilometer 1,300 nipumdoi sangba Indo Myanmar border sambal khana binamta lupa crore lising kuntra rongi sanfam approve tokiba laikrabani makada update single use plastic ki drive to dukan taret fine thian kre single use plastic ki drive to dukan mapan fine thian kre athing batham kraba single use plastic ki drive to tabadang asi phawada puna dukan mapan fine thian kre Manipur Pollution Control Board na Imphal Municipal Corporation amadi city police ki team amana Khwairambal Kethela drive sathaki drive asingarang dagi satharakpani ngasi dukan ahumda single use plastic yolambagi dukan amamda lupa lising ani fine thian ki Manipur Pollution Control Board ki member secretary Dr. W Rosanna lengak ta athingwa thamkraba plastic sing asi makhata na sinaba thenai ngasi matau karamna kadai dagi laklibono haibadu bo na kumna thigali Manipur da factory linkatuna athingwa thamliba plastic asi puthokle haibagi report lei ngasi thidoktana mathau taba thabok sing lokhanaba honari hai makhada ba update waqf board ki Supreme Court ta thakiba writ petition khananaba court sina list tokre waqf amendment act 1995 gi mayokta coordination committee for waqf property in Manipur na Supreme Court ta thakiba writ petition makha khanana bidamakta ngasi court asina list tokre haina committee se chairman AR Khana pongthorwi hiramasi gi matang da ngasi Bawapura da leiba Lilong AC gi MLA Abdul Nasir gi office quarter da pangthokpa pawgim pham amada AR Khana hai waqf amendment act 1995 asida hana chanaramba waqf act 1995 gi provision kaya nauna sendorokliba provision sing adu chanadana ba Supreme Court na writ petition ama thagatnabidamakta MLA Abdul Nasir na politics oiba mateng piraga committee asi semkhibani committee asina honaraba matung Supreme Court ki writ petition ama register toki ngasi India pumbagi oina waqf amendment act 1995 gi mayokta thagalakhiba PIL sing Supreme Court na emit toklogoda natraga taruidra haibagi matang da khanari masida coordination committee for waqf property in Manipur da register tokiba writ petition adu list da yauduna serial number 73 da leire
อินเดียปุ่มบกิโอนะทากลกิบ PIL สิงอดูสุพรีมโคร์นะเอมิตรกนีให้บกิทาซาบะซาวเลยมารมดีให้ริบวากับ Amendment Act สุลสินกุลมงอาสิ Constitution นะปีบ Fundamental Right เกียของกองนะบกิว่าพมยาวรีให้นะ AR คานะมะกาตานะพงตุรคีมะกาตาบอัปเดตมาดะให้ยังดกิ April กุนทราภาวะเลไกดะมิยามนิพัมปักตกปิวโกโกมีเยโลฟุรุกันจนะบะมิยามอยู่เอเบวาริบลกจันนะบกิดะมักตะคุลอมดิเลไกสินดะให้ยังดกิฮอรก April กุนทราภาวะปากสนะมิพัมปักตกปิวให้นะ Coordinating Committee on Manipur Unity โกโกมีกิมะกิอัปปิลตรกลีอาชินุงทิลัมเพียลเลบะโกโกมีกิออฟฟิศตะปังตกกิบะปาวกิมพัมอมดะโกโกมีกิ Coordinator Horizon Mathawna Hai Mass Awareness Campaign of 2 Years of Manipur Crisis Haribasida Kokomi na sindina pangthok kadoriba miyamgi phamasida Kokomi gi khangkalaba wangang loi tara manga rom amadi atopa masakna miyoi singna mifam singda chatuna wangang gani maru oina mifam aduda machang oiba amadi maru oiba wa khakta khana kadori Manipur da hojik oiriba phibam asida waroisin puraknaba honabata miyamgi oiba wakhol chu mathok tai center na thana duna toningbata toningbata toriba sing asigi mayokta kari thabuk lakhotigi haina khanagani chahi ani pharakadoraba lan asida India lenga mato karamna chenai makoina lan asida kari lo lori haiba wenana ekoina kari tawgadabagi taroidaba haibagi matangda su kumna khanagani maram maduna miyam amata oina lemina mathok taba thabuksing paket minasi hairi Mana makata na hai kuki narco terrorism na state asida chatharak leba sahi ani pharak laba lan asibu India lenga na maitei amadi kuki ani gi marakta thokpa isam chamba communal gi irang ama oina uhannaba honari asigumba India lenga gi thong asibu yang punna khangmina baga loina yellow furuk kanjanaba warib longminanaba mifam asi pangtokadabani Kuraija mathawana makata adana tholiba irang asida India lenga na kuki kulai paiba singda tongduna leibana irang asi phawa loisandabani haibasi Manipur miyamna mayek sena khangnaraba wafamni state asida personal rule thamlabasu national highway singda free movement leitriba jingda operation tawduna kulai lokhattaba amadi foreigner singna luchingba kuki lop singdagi su hantokpa ngamdaba asina mayek larba khudamni haiki macha leithokpa yanaba India lenga na tholiba irang asibu communal gi irang ni amuk hai national news kharadana China na khusamnaba loop kharana thonbani haina phongtokli amaramda state asida lengak semba yaba MLA masing hena leina lengak semba ngamloidaba oirabadi MLA singna masa gi pham thadolaga anoba election ama pakthoklasi haina su Kuraija mathawana makata na phongtokki makata ba update amada thangjing jingda maitai singna lai khurambada kugi singna thingba tamlakpa India lenga na yengduna leirabadi Manipur da ing tapa hanjalakani thajade MP Sana Jawale chemba paw sigloina na sigidi marwe paw pijaba matang asilujare makata ba update kidama myam punanga minasi loina channel asibu nungsi bidana like modi subscribe to biramu